Wari chafuna tabiribasingbu taramna okjari. Ngasigi tangkak asi haujadringaida tabiribasingda ningsingjaba amana. Wari asida yauriba amadi palliba kaya asi kana amataga mari leinajade. Pumnamak wakhalgi paringni. Soikiba lankiba yauribasu pumnamakna ngakpigani. Lawirasi Amit Kumar Huidrombagi Block number 2 Mari Suba Tangkak. Mamanaba maizraw aduna tamliba wa adu William D. adum thajare. Maramdi mahakti boarding asida school asida hek changlakpade karigumba amadi adum leire haibasi irai laina khanglabani. Adubo highway wani. Mahaksu sakhangdabi nupi amada ngauruba kaubanina mahak adubo kanano karino khangningbana maizraw do onsilaga nupi duki maramda hangba horai. Ado bhai ekoi class ki maning waide he phamba thoibi sangkak tobudo kaiming kauge. Maizraw na hari. Thoibi gi samkak haisi asi hairaga maizraw do wakhal ngaya khali. Aduga maizraw na hari. Thoibi gi samkak kakpadi phana yami nangsu ai karamano khangoi nang haido. As maning waide phambane adum masaka yam phajabado. Nang haisi malem nganbi oijalo. Natraga nungsi oijalo. Maizraw na nungsi hek palakpa matamdadi William do swai lawi. Aduga William na hari. Nungsi haisi twins duro. Nangdi kamay khangiba. Laiminaba imanaba tayna engonda tami. As nang adoy nupido pamiro haise. Natira. Sum yengba nungay heba. Phabudi phabane. Ado manaw do na sikibaduga hairuradi kuibu koheningteda. Kaidorga haise. Khangde. Machingami tau tawbani. As adugi wabo. Adudani aina hiena maga koina ningise. Asengbai nang mapambrane. William na. Haujipo sumbata mu phagi tawkidro. Nang pamdi pame ko sengna. William na. Ihe ngasidi angang masa yam taye nangse. Maizraw na hari. Law adudi. Hairusi. William do adu hek hairakpada pakhalap tawi. Aduga khamboy lakboy tawri. Oi, ngai khoi karan tawno. Chopna ne amu. Maizraw na. Nangbu phagi na te hai kitaine. Asi hairaga maizraw na William gi khudang pairaga soro chingai. William di ikai khangdagi kang kotpa haidu oire. Nokhi tawraga makhoi gi class tamna lai. Class sek jawbagadi nungsina phamduna leibadu mabani mak ore. Adubo William di somda mi hunna yadre. Mara leiraba huran chethi tawruba amana phawriba akiba pakhatpadu mangai. William na phawriba se. Adubo nupa man kiroi khanduna thauna pumba tasilaga ka aduda punna changminarai. Aduga nungsigi hek nakanda punna lepminai. Aduga maizraw na nungsidai. Nungsi tu imanabasina nang wari sananinge. Maizraw na asumna khangai hek haidokhiba sidadi William do mamit manalang khade. Tanja aduda nungsina su sitharap tawna yenglakpa adudadi William gi mihundu mapanda chongthorakadaba hek mali. Maizraw na makhatari. Se kaino nang haine do hairodana. Asumna maizraw na khuningna kakthilai. Matang adudadi mai leiduna chenba yararoi haiduna William latli wa hairei. Sum khangna se tawni. Ai hui William. Asi hairaga mamaidu ngangsilaga momon tawi. Mahaki matau aduda nungsisu kari pamlibano kari haininglibano loina khangi. Ingna changkhonba lemjabi ama oirubana William gumba kaya mangonda mitara kibani. Adubo maduda mahak thoina interest lawrude. Maramdi mahak sigi matangsi kaya suyadi. Adubo atay atopaga amata manadaba William gi nature da nungsi pangthage phawdi tawi. Nokmi tawa maithonga loinana nungsina pakhum pirai. Aigina nungsi kawai. Ahanba nungsi khonjel taba matam adudadi William nungaiba harauba pakhatba haifam khangdaba amana pumthan kre. Adubo wari makha taba nangdringai bel takre. Aduna maram oiraga masagi bench ta phamnaduna oja changakpa ngaiduna leinare. William di sangsar amada tawduna mondrang amada leiri. Nungsisu maki matau aduda leirang leisat tamgi khandana leiramba adu masa mathanta leisat tamhanjarage khallabar khangde. Thamoida
ꯀꯩꯅꯣꯃꯗꯤ ꯐꯥꯎꯔꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯨꯏꯍꯧꯗꯦ ꯄꯨꯝꯃꯥꯡ ꯃꯥꯡꯈꯤ ꯋꯤꯂꯤꯌꯝ ꯅꯨꯡꯉꯥꯏꯕ ꯑꯁꯥ ꯑꯃꯗ ꯂꯣꯟꯅ ꯂꯣꯟꯅ ꯅꯨꯡꯁꯤꯕꯨ ꯌꯦꯡꯕ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯇꯟꯖꯥ ꯆꯥꯔꯨꯗꯨꯅ ꯑꯃꯨꯛꯇꯪ ꯂꯣꯟꯅ ꯌꯦꯡꯉꯨꯕꯗ ꯅꯨꯡꯁꯤꯁꯨ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯤꯉꯩ ꯅꯨꯡꯁꯤꯒꯤ ꯍꯦꯛ ꯃꯇꯨꯡꯗꯒꯤ ꯉꯧꯔꯨꯅꯕ ꯃꯩꯗꯥ ꯑꯣꯏꯕ ꯑꯃꯅ ꯃꯃꯥꯏ ꯇꯪꯈꯥꯏꯃꯨꯛ ꯎꯅ ꯐꯠ ꯌꯦꯡꯉꯛꯏ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯃꯃꯤꯠ ꯅꯍꯥ ꯌꯥꯎꯗꯕ ꯉꯧꯔꯣꯛ ꯉꯧꯕ ꯃꯃꯤꯠ ꯑꯗꯨꯅ ꯋꯤꯂꯤꯌꯝ ꯇꯝꯊꯤꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗꯗꯤ ꯋꯤꯂꯤꯌꯝ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯀꯟꯅ ꯂꯥꯎꯈꯠꯂꯛꯏ ꯅꯨꯡꯁꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗꯗꯤ ꯑꯣꯖꯥꯁꯨ ꯌꯥꯎꯅ ꯃꯌꯥꯝꯗꯣ ꯃꯉꯣꯟꯗ ꯂꯣꯏꯅ ꯌꯦꯡꯂꯛꯏ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗꯤ ꯋꯥ ꯅꯣꯛꯏ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯗꯨꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯦ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯏ ꯀꯔꯤꯅꯣ ꯅꯪꯅ ꯀꯟꯅ ꯂꯥꯎꯔꯤꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯔ ꯅꯪꯒꯤꯁꯦ ꯀ꯭ꯂꯥꯁꯔꯨꯝꯁꯤꯗ ꯋꯤꯂꯤꯌꯝꯗꯨ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯇꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯠ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯈꯣꯟ ꯈꯔ ꯇꯞꯊꯔꯒ ꯑꯣꯖꯥ ꯑꯗꯨꯅ ꯍꯪꯂꯤꯗꯨ ꯈꯨꯝꯂꯛꯏ ꯁꯥꯔ ꯅꯨꯡꯁꯤꯒꯤ ꯃꯇꯨꯡꯗ ꯀꯅꯥꯅꯣꯝ ꯐꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯑꯃꯨꯛ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯁꯤꯊꯈꯩ ꯅꯣꯛꯂꯛꯏ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯅꯪ ꯉꯥꯎꯔꯕ꯭ꯔꯥ ꯃꯅꯤꯡꯗꯁꯨ ꯃꯃꯥꯡꯗꯁꯨ ꯃꯤ ꯃꯌꯥꯝ ꯐꯝꯃꯤꯁꯤꯗꯤ ꯋꯤꯂꯤꯌꯝꯅ ꯅꯠꯇꯦ ꯌꯥꯝꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯕ ꯚꯨꯠ ꯃꯥꯟꯕ ꯑꯃ ꯐꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯃꯈꯩ ꯅꯣꯛꯂꯤ ꯑꯗꯨꯕꯨ ꯈꯣꯏꯁꯥꯎꯅꯔꯕ ꯑꯣꯖꯥ ꯑꯗꯨꯅ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯗꯨ ꯊꯦꯝꯖꯤꯜꯂꯝꯂꯒ ꯋꯤꯂꯤꯌꯝꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯑꯣꯖꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯑꯁꯦꯡꯕ ꯎꯕ꯭ꯔꯅꯦ ꯋꯤꯂꯤꯌꯝꯅ ꯎꯏꯌꯦ ꯁꯥꯔ ꯃꯃꯤꯠꯇꯣ ꯉꯧꯔꯣꯛ ꯉꯧꯏ ꯋꯤꯂꯤꯌꯝꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯑꯣꯖꯥ ꯑꯗꯨꯗꯤ ꯈꯪꯏ ꯑꯗꯨꯅꯅꯤ ꯃꯥꯅ ꯇꯣꯉꯥꯟꯅ ꯃꯍꯥꯛꯄꯨ ꯀꯧꯊꯣꯛꯏꯁꯦ ꯅꯪ ꯇꯁꯦꯡꯅ ꯎꯗꯤ ꯎꯍꯧꯏꯀꯣ ꯁꯥꯔ ꯑꯁꯦꯡꯕꯅꯤ ꯎꯍꯧꯏ ꯃꯗꯨꯒꯤ ꯃꯇꯨꯡ ꯋꯥꯔꯤ ꯃꯈꯥ ꯑꯃꯠꯇ ꯇꯥꯗꯅ ꯀ꯭ꯂꯥꯁꯔꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯂꯦ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯃꯈꯥ ꯂꯧꯊꯔꯦ ꯀ꯭ꯂꯥꯁ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯍꯟꯅꯔꯦ ꯑꯗꯨꯕꯨ ꯍꯦꯗ ꯃꯤꯁꯇ꯭ꯔꯦꯁ ꯑꯣꯏꯔꯤꯕꯤ ꯄꯨꯔꯅꯤꯃꯥꯒ ꯉꯁꯥꯏꯒꯤ ꯑꯣꯖꯥ ꯀꯥꯟꯇꯣꯗꯨꯒ ꯒꯦꯠꯇ ꯃꯈꯣꯡꯅ ꯇꯞꯅ ꯊꯣꯡꯃꯤꯟꯅꯔꯛꯏ ꯀꯥꯟꯇꯣꯅ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝ ꯁ꯭ꯀꯨꯜꯁꯤ ꯃꯅꯤꯜ ꯑꯗꯨꯝ ꯂꯩꯔꯤꯕ ꯃꯥꯜꯂꯤ ꯄꯨꯔꯅꯤꯃꯥꯅ ꯅꯪꯅ ꯇꯝꯃꯤꯕ ꯄꯥꯎꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯗꯤ ꯆꯨꯝꯒꯅꯤ ꯈꯜꯂꯤ ꯑꯉꯥꯡꯗꯨꯁꯨ ꯑꯅꯧꯕ ꯉꯔꯥꯡ ꯅꯍꯥꯟꯗ ꯆꯪꯉꯛꯄꯅꯤ ꯍꯥꯏꯗꯥꯏꯅꯦ ꯀꯥꯟꯇꯣꯅ ꯃꯥꯅꯦ ꯍꯥꯟꯅ ꯊꯣꯛꯈꯤꯕ ꯐꯖꯗꯕ ꯃꯌꯥꯝꯗꯨ ꯃꯥꯗꯤ ꯀꯔꯤꯝꯇꯁꯨ ꯈꯪꯂꯝꯂꯣꯏ ꯑꯗꯨ ꯃꯥꯅ ꯑꯗꯨꯃꯥꯏꯅꯃꯛ ꯎꯔꯛꯏꯗꯨꯅꯗꯤ ꯆꯥꯎꯕꯒꯤ ꯊꯧꯗꯣꯛꯁꯤ ꯉꯁꯤꯁꯨ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯕꯅꯤ ꯄꯨꯔꯅꯤꯃꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯇꯧꯕ ꯌꯥꯕ ꯇꯧꯁꯤ ꯉꯁꯤꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯗ꯭ꯔꯦ ꯑꯗꯣ ꯍꯌꯦꯡꯗꯤ ꯐꯥꯎꯟꯗꯔ ꯐꯥꯎ ꯌꯥꯎꯅ ꯄꯨꯟꯅ ꯑꯩ ꯋꯥꯔꯤ ꯁꯥꯔꯒꯦ ꯑꯗꯣ ꯑꯉꯥꯡꯗꯨꯗꯗꯤ ꯋꯥꯍꯪ ꯄꯥꯎꯍꯪ ꯄꯪꯇꯧ ꯇꯧꯁꯤꯜꯂꯨꯅꯨ ꯆꯤꯡꯅꯈꯤꯅꯤ ꯑꯁꯨꯝꯅ ꯑꯣꯖꯥ ꯑꯅꯤꯁꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯋꯤꯂꯤꯌꯝ ꯍꯣꯏ ꯋꯥꯔꯤ ꯁꯥꯟꯅꯅ ꯍꯜꯂꯛꯏ ꯋꯤꯂꯤꯌꯝꯅ ꯍꯥꯏ ꯏꯇꯥꯎ ꯅꯨꯡꯁꯤꯗꯣ ꯑꯩꯅ ꯄꯥꯝꯕꯩꯔ ꯈꯪꯗꯦ ꯑꯩꯅ ꯑꯃꯨꯛ ꯕꯨꯠ ꯕ꯭ꯔꯦꯠ ꯃꯥꯟꯕ ꯊꯦꯡꯅꯩꯁꯦ ꯄꯥꯊꯧꯅ ꯑꯁ ꯅꯪ ꯋꯥꯁꯤ ꯐꯥꯒꯤ ꯌꯥꯝ ꯃꯥꯜꯂꯦ ꯄꯨꯟꯁꯤꯕꯅ ꯍꯥꯏꯔꯛꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯤ ꯑꯇꯩꯅꯁꯨ ꯍꯥꯏꯅꯔꯕꯅꯤ ꯅꯨꯡꯁꯤꯁꯤ ꯃꯆꯤꯡ ꯑꯃ ꯏꯇꯧ ꯇꯧꯋꯦ ꯍꯥꯏꯅ ꯌꯥꯏꯃꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯅꯪꯅ ꯄꯥꯝꯃꯦ ꯍꯥꯏꯗꯣ ꯑꯃꯨꯛ ꯃꯥꯒ ꯄꯨꯜꯂꯗꯤ ꯅꯪꯉꯣꯟꯗꯁꯨ ꯄꯨꯟꯅ ꯇꯝꯅꯔꯣꯏꯗ꯭ꯔꯣ ꯋꯤꯂꯤꯌꯝꯅ ꯑꯩꯗꯤ ꯑꯗꯨ ꯉꯥꯏꯔꯤꯅꯤꯅꯦ ꯃꯌꯥꯝꯗꯨ ꯋꯤꯂꯤꯌꯝꯒꯤ ꯋꯥꯗꯨꯗ ꯄꯨꯡꯉꯛ ꯉꯛꯏ ꯑꯃꯒ ꯀꯣꯏꯌꯦꯡ ꯌꯦꯡꯅꯩ ꯋꯤꯂꯤꯌꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯗꯤ ꯅꯣꯏꯁꯨ ꯀꯅꯥꯝꯁꯤꯒꯤ ꯃꯇꯥꯡꯗ ꯐꯖꯅ ꯈꯪꯗꯦ ꯍꯥꯏꯔꯦ ꯄꯨꯂꯤꯁꯁꯨ ꯀꯩꯁꯨ ꯑꯃꯠꯇ ꯈꯪꯅꯗ꯭ꯔꯦ ꯍꯥꯏꯔꯦ ꯑꯗꯣ ꯑꯩꯅ ꯁꯤꯈꯤꯕ ꯃꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯒ ꯁꯝꯅꯔꯒ ꯂꯣꯏꯅꯕ ꯐꯪꯉꯗꯤ ꯃꯔꯝꯗꯣ ꯈꯪꯂꯅꯤꯗꯅ ꯄꯨꯟꯁꯤꯕꯅ ꯌꯥꯔꯦ ꯑꯣꯏꯔꯣꯏ ꯄꯥꯏꯔꯣꯏꯗꯕ ꯊꯤꯑꯣꯔꯤꯗꯣ ꯇꯧꯔꯅꯨ ꯅꯪ ꯁꯥꯏꯀꯣ ꯂꯩꯕ ꯃꯥꯟꯁꯤꯜꯂꯛꯑꯦ ꯐꯤꯂꯝꯗꯨꯕꯨ ꯄꯪꯌꯥ ꯌꯥꯕꯩ ꯋꯥꯅꯤ ꯋꯤꯂꯤꯌꯝꯅ ꯁꯤꯁꯨ ꯐꯤꯂꯝ ꯃꯈꯜ ꯑꯃꯅꯤ ꯑꯩꯗꯤ ꯑꯁꯤꯒꯨꯝꯕꯁꯤ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡꯁꯨ ꯑꯣꯏ ꯌꯥꯏꯃꯅ ꯌꯥꯗ꯭ꯔꯦ ꯃꯁꯤ ꯐꯖꯅ ꯊ꯭ꯔꯦꯠ ꯍꯧꯒꯠꯂꯦ ꯅꯣꯡꯃ ꯑꯩꯈꯣꯏꯁꯨꯅꯦ ꯃꯥꯒ ꯄꯨꯜꯂꯨꯕꯗꯒꯤ ꯚꯨꯠꯅ ꯆꯦꯟꯗꯣꯏ ꯄꯣꯠꯅꯤ ꯋꯤꯂꯤꯌꯝꯅ ꯏꯁ ꯅꯣꯏ ꯑꯗꯨꯃꯥꯏꯅꯒ ꯈꯜꯂꯤꯔꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯒ ꯄꯨꯜꯂꯨꯒꯨꯝꯁꯦ ꯑꯁꯨꯝꯅ ꯋꯤꯂꯤꯌꯝꯅ ꯈꯔ ꯋꯥꯔꯧꯔꯞ ꯇꯧꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯃꯃꯥꯟꯅꯕ ꯑꯇꯩꯗꯨꯁꯨ ꯇꯤꯟꯅꯔꯨꯕ ꯀꯧꯕꯅꯤꯅ ꯍꯦꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯑꯗꯨꯒ ꯄꯥꯊꯧꯅ ꯍꯥꯏꯔꯛꯏ ꯐꯥꯒꯤ ꯇꯧꯅꯤꯍꯦ ꯅꯪꯁꯤꯗꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯑꯃꯨꯛ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯐꯨꯅꯗꯨꯅ ꯀꯤꯟꯅ ꯊꯤꯅꯗꯨꯅ ꯆꯠꯂꯒ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯔꯨꯝ ꯌꯧꯔꯛꯂꯦ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯁꯣꯝꯗꯁꯨ ꯑꯉꯧ ꯁꯅꯥ ꯍꯣꯏ ꯋꯥ ꯇꯥꯅꯔꯤ ꯑꯉꯧ ꯁꯅꯥꯅ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄ ꯉꯥꯈꯥꯗꯣ ꯅꯨꯡꯁꯤꯗꯒ ꯀꯥꯔꯟ ꯇꯥꯕ ꯃꯥꯜꯂꯤꯅꯦ ꯃꯗꯨꯏ ꯃꯤꯗꯨ ꯏꯔꯤ ꯂꯤꯈꯠꯂꯗꯅ ꯑꯃꯨꯛꯇꯪ ꯃꯥ ꯑꯩꯒꯤ ꯈꯨꯠꯇ ꯀꯥꯏꯗꯣꯏꯅꯤ ꯌꯦꯡꯉꯨ ꯃꯥꯔꯇꯤꯟꯅ ꯍꯥꯏꯔꯛꯏ
ꯑꯗꯨ ꯑꯕꯣ ꯍꯌꯦꯡ ꯌꯦꯡꯁꯤ ꯀꯩꯅꯣꯝꯃ ꯍꯥꯏꯖꯤꯟꯅꯔꯒ ꯃꯃꯥꯏꯗ ꯕꯛ ꯕꯛ ꯑꯃꯨꯛꯇꯪ ꯄꯤꯁꯤꯟꯁꯤ ꯃꯈꯣꯏ ꯑꯍꯨꯝꯁꯤꯒꯤ ꯃꯔꯛꯇ ꯁꯤꯟꯊꯥ ꯉꯥꯟꯕꯗꯤ ꯏꯄꯪ ꯄꯪꯕꯅꯤꯅ ꯀꯔꯤꯝꯇ ꯃꯔꯧ ꯂꯩꯕ ꯋꯥꯗꯤ ꯍꯥꯏꯗꯦ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯏꯄꯪ ꯄꯪꯅ ꯈꯨꯝꯗꯣꯔꯛꯏ ꯁꯤꯟꯊꯥ ꯉꯥꯟꯕꯅ ꯑꯗꯨ ꯅꯨꯡꯁꯤꯒ ꯋꯤꯂꯤꯌꯝꯒ ꯀꯣꯏꯅꯔꯗꯤ ꯆꯥꯎꯕ ꯁꯤꯈꯤꯕꯗꯣ ꯀꯃꯥꯏꯅꯅꯣ ꯈꯪꯅꯔꯣꯏꯗ꯭ꯔꯣ ꯑꯉꯧ ꯁꯅꯥꯅ ꯍꯩ ꯑꯄꯪ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯁꯤꯈ꯭ꯔꯗꯤ ꯁꯤꯔꯦ ꯀꯃꯥꯏꯅ ꯀꯅꯥꯅ ꯇꯝꯗꯣꯏꯅꯣ ꯑꯗꯨꯕꯣ ꯏꯄꯪ ꯄꯪꯅ ꯅꯪ ꯑꯃ ꯏꯕꯣ ꯃꯥꯔꯇꯤꯟꯅ ꯑꯗꯨ ꯑꯩꯒꯤꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯤꯅ ꯍꯥꯜꯍꯟꯗꯣꯏꯔꯣ ꯑꯉꯧ ꯁꯅꯥꯅ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯌꯥꯗꯕ ꯌꯥꯔꯣꯏꯗꯣꯏꯅꯤ ꯃꯥꯔꯇꯤꯟꯅ ꯍꯥꯏ ꯑꯩꯅꯁꯨ ꯍꯥꯟꯅꯗꯤ ꯍꯧꯅ ꯄꯥꯝꯗꯤ ꯄꯥꯝꯕꯅꯤ ꯍꯥꯏꯁꯨ ꯍꯥꯏꯔꯕꯅꯤ ꯑꯗꯣ ꯇꯛꯃꯜꯂꯦ ꯃꯇꯤꯛ ꯃꯥꯁꯨ ꯍꯦꯛꯇ ꯌꯥꯔꯛꯇꯦ ꯀꯧꯕ ꯐꯥꯎ ꯐꯖꯅꯒ ꯈꯨꯝꯃꯛꯇꯦ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟ ꯂꯥꯛꯄ ꯃꯣꯏꯕꯨꯡ ꯃꯥꯟꯕꯁꯤꯅ ꯋꯥꯔꯤꯒ ꯍꯧꯖꯤꯟꯕꯗꯗꯤ ꯌꯥꯏꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯐꯖꯕ ꯈꯟꯕꯗꯤ ꯍꯩꯁꯨ ꯍꯩꯇꯦ ꯁꯤꯟꯊꯥ ꯉꯥꯟꯕꯅ ꯍꯥꯏꯔꯛꯏ ꯏꯁ ꯃꯣꯏꯕꯨꯡ ꯃꯥꯜꯂꯤꯗꯤ ꯅꯪꯅꯦ ꯃꯥꯔꯇꯤꯟꯅ ꯀꯔꯤꯑꯕ ꯑꯁꯤ ꯍꯥꯏꯔꯒ ꯏꯄꯪ ꯄꯪꯖꯕ ꯁꯤꯟꯊꯥ ꯉꯥꯟꯕꯗ ꯃꯥꯔꯇꯤꯟꯅ ꯀꯤꯟꯅ ꯊꯤꯜꯂꯤ ꯃꯗꯨꯗ ꯐꯠꯇꯕꯇꯅ ꯌꯣꯡꯂꯕ ꯑꯉꯧ ꯁꯅꯥꯅ ꯈꯥꯝꯖꯤꯜꯂꯤ ꯑꯉꯧ ꯁꯅꯥꯅ ꯍꯥꯏ ꯌꯥꯔꯦ ꯅꯕꯥꯅꯤꯒꯤꯗꯣ ꯑꯄꯪꯕ ꯃꯄꯥꯟ ꯊꯣꯛꯄ ꯀꯧꯏ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯃꯅꯥꯎꯗꯨꯁꯨ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯀꯦꯟꯁꯤꯜꯂꯛꯏꯗꯨꯅꯤ ꯑꯗꯨꯅ ꯀꯩꯗꯧꯕꯩ ꯃꯁꯤ ꯑꯁꯤ ꯑꯩꯉꯣꯟꯗ ꯀꯦꯜꯂꯛꯅꯕ ꯑꯩꯅ ꯁꯤꯟꯕ ꯉꯝꯃꯣꯏꯗꯣꯏꯅꯣ ꯑꯩ ꯇꯧꯒꯦ ꯀꯩꯗꯧꯔꯒꯦ ꯕ꯭ꯔꯗꯔ ꯗꯣꯟ ꯋꯥꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯐꯠꯇ ꯂꯧꯁꯤꯡ ꯇꯥꯟꯅꯔꯤ ꯑꯗꯨꯒ ꯅꯨꯄꯤꯔꯣꯝꯒꯤ ꯕ꯭ꯂꯣꯛꯅ ꯀꯝꯗꯧꯔꯤ ꯃꯆꯤꯟ ꯀꯟꯅ ꯇꯨꯝꯈꯠꯂꯛꯂꯤꯕꯤ ꯁ꯭ꯀꯨꯜ ꯑꯁꯤꯕꯨ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔꯅ ꯃꯔꯥꯏ ꯆꯥꯏꯊꯒꯦ ꯇꯧꯔꯕ ꯁ꯭ꯀꯨꯜꯁꯤ ꯀꯔꯝꯅ ꯇꯝꯕ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯕ ꯀꯉꯥꯎꯅꯔꯤꯕꯤ ꯁꯥꯇ꯭ꯔꯤ ꯀꯌꯥ ꯑꯃꯗꯤ ꯗꯟꯗꯤꯗ ꯇꯝꯃꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯡꯁꯤꯁꯨ ꯑꯃꯅꯤ ꯏꯉꯥꯎ ꯉꯥꯎꯅ ꯃꯆꯤꯟ ꯃꯅꯥꯎ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯂꯩꯔꯝꯕꯗꯨ ꯍꯧꯖꯤꯛ ꯅꯥꯏꯇꯣꯝ ꯇꯥꯔꯦ ꯃꯍꯥꯛꯀ ꯄꯨꯜꯂꯤꯕ ꯍꯥꯏꯕꯕꯨ ꯃꯔꯩ ꯀꯥꯏꯗꯒꯤ ꯂꯥꯛꯏꯕ ꯖꯌꯥ ꯔꯥꯅꯤꯗꯨꯒ ꯈꯛꯇꯅꯤ ꯃꯈꯣꯏꯁꯨ ꯕꯣꯔꯗꯤꯡ ꯀꯥ ꯑꯗꯨꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯖꯌꯥ ꯔꯥꯅꯤꯅ ꯉꯁꯥꯏ ꯋꯤꯂꯤꯌꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯗꯨ ꯀꯩ ꯍꯥꯏꯅꯤꯅꯣ ꯅꯨꯡꯁꯤꯅ ꯍꯥꯏꯔꯤ ꯑꯦ ꯅꯪ ꯑꯗꯨꯏ ꯅꯨꯄꯥꯗꯣ ꯃꯃꯤꯡ ꯈꯪꯕ꯭ꯔꯣ ꯖꯌꯥ ꯔꯥꯅꯤꯅ ꯈꯪꯗꯗꯤ ꯀꯩꯅꯣ ꯃꯁꯛ ꯍꯥꯏꯔꯦ ꯅꯥꯞ ꯂꯥꯎꯏ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯅꯨꯡꯁꯤꯁꯨ ꯍꯥꯏꯐꯦꯠ ꯀꯜꯂꯛꯄ ꯐꯥꯎꯏ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦꯍꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯅꯨꯄꯥ ꯎ ꯌꯥꯗꯗꯧꯅ ꯃꯤ ꯁꯨꯝ ꯑꯩꯒꯤ ꯃꯤꯡ ꯍꯪꯉꯝꯕꯅꯤ ꯖꯌꯥ ꯔꯥꯅꯤꯅ ꯃꯥꯒꯤꯗꯨꯕꯨ ꯀꯣꯏꯒꯦꯒ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯂꯣ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂꯛꯄ ꯑꯁꯤꯗꯗꯤ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯂꯝꯕ ꯑꯗꯨ ꯐꯠ ꯍꯟꯖꯤꯟꯈꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯑꯁ ꯑꯗꯨꯝꯕꯒ ꯍꯥꯏꯔꯛꯅꯤꯡꯗꯦꯗ ꯑꯩ ꯇꯟꯁꯨ ꯇꯜꯂꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯇꯣꯏ ꯑꯣꯏꯔꯗꯤ ꯑꯩ ꯑꯗꯨꯝ ꯀꯧꯅꯔꯔꯣꯏ ꯃꯥꯒ ꯖꯌꯥ ꯔꯥꯅꯤꯅ ꯀꯩꯗꯧꯕꯩ ꯃꯤ ꯃꯕꯨꯛ ꯌꯥꯝ ꯐꯕꯁꯨ ꯃꯥꯜꯂꯤ ꯅꯨꯡꯁꯤꯅ ꯑꯗꯨꯝꯕ ꯃꯕꯨꯛ ꯐꯕꯒꯤ ꯈꯨꯠꯇꯅꯦ ꯑꯩꯈꯣꯏ ꯆꯥꯎꯕꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈ꯭ꯔꯤꯗꯣ ꯖꯌꯥ ꯔꯥꯅꯤꯅ ꯑꯁ ꯅꯪ ꯑꯗꯨ ꯑꯃꯨꯛ ꯍꯧꯗꯣꯔꯛꯑꯅꯨꯕ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯩꯗꯤ ꯅꯨꯡꯁꯤꯅ ꯍꯥꯏ ꯑꯩꯗꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯋꯥꯈꯜꯗ ꯏꯅꯥꯎꯗꯨꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏꯒꯤꯗꯃꯛ ꯀꯔꯤꯝꯇ ꯆꯪꯗꯦ ꯃꯪꯗꯁꯨ ꯑꯗꯨꯝ ꯎꯏ ꯇꯥꯏꯕꯪꯗꯁꯨ ꯃꯥ ꯂꯩꯔꯤꯕꯣꯏ ꯍꯦꯛꯇ ꯅꯤꯡꯉꯤ ꯑꯗꯨꯅꯁꯨ ꯑꯌꯥꯝꯕꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯑꯩꯉꯣꯟꯗ ꯑꯇꯣꯞꯄ ꯃꯤꯠꯌꯦꯡ ꯌꯦꯡꯂꯤꯕꯗꯣ ꯑꯅꯝꯕꯅ ꯑꯩꯒ ꯑꯩꯈꯣꯏ ꯆꯥꯎꯕꯒ ꯁꯛꯁꯨ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯑꯩ ꯑꯣꯏꯅ ꯀꯅꯥꯝꯇꯅ ꯎꯗ꯭ꯔꯦ ꯑꯩꯈꯣꯏ ꯆꯥꯎꯕ ꯑꯣꯏꯅ ꯑꯗꯨꯝ ꯎꯔꯦ ꯃꯗꯨꯅꯅꯤ ꯃꯤꯅ ꯑꯩ ꯎꯕꯗ ꯀꯤꯅꯔꯤꯕ ꯍꯪꯒꯣꯏꯅꯔꯤꯕꯁꯦ ꯃꯁꯤꯁꯨ ꯑꯩ ꯈꯪꯗꯕ ꯅꯠꯇꯦ ꯉꯁꯥꯏꯃꯛꯇ ꯋꯤꯂꯤꯌꯝꯅ ꯑꯩꯉꯣꯟꯗ ꯂꯥꯎꯁꯤꯜꯂꯛꯏꯗꯨꯁꯨ ꯑꯩ ꯈꯪꯉꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯨꯡꯁꯤꯗꯨ ꯀꯞꯊꯣꯔꯛꯏ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ ꯉꯁꯤꯗꯤ ꯋꯤꯂꯤꯌꯝ ꯃꯥꯏꯊꯣꯡ ꯃꯀꯥ ꯌꯥꯝꯅ ꯂꯥꯝꯕꯗꯧꯅ ꯎꯏ ꯃꯃꯥꯟꯅꯕꯁꯤꯡꯒꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯁꯨ ꯃꯈꯣꯏ ꯂꯥꯏꯔꯤꯛ ꯊꯣꯏꯅ ꯄꯥꯗ꯭ꯔꯦ ꯋꯤꯂꯤꯌꯝꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯗ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯔꯤ ꯑꯗꯨꯕꯨ ꯋꯥꯔꯗꯦꯟ ꯆꯪꯂꯛꯂꯒ ꯉꯥꯡꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯀꯤꯕꯅ ꯃꯈꯣꯏ ꯑꯃꯨꯛꯁꯨ ꯂꯥꯏꯔꯤꯛ ꯄꯥꯁꯤꯟꯅꯔꯤ ꯃꯇꯧ ꯑꯗꯨꯗ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯉꯧ ꯁꯅꯥ ꯃꯥꯔꯇꯤꯟ ꯑꯃꯗꯤ ꯁꯤꯟꯊꯥ ꯉꯥꯟꯕ ꯃꯈꯣꯏꯗ ꯁꯥꯎꯅꯤꯡꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯟꯁꯤꯕ ꯇꯣꯏꯂꯦꯠ ꯆꯪꯅꯤꯡꯉꯦ ꯍꯥꯏꯔꯛꯈꯤ ꯄꯨꯟꯁꯤꯕꯅ ꯚꯥꯏ ꯑꯩ ꯇꯨ ꯇꯧꯅꯤꯡꯉꯤ ꯄꯥꯊꯧꯅ ꯀꯤꯔꯤꯔꯣ ꯅꯊꯟ ꯆꯠꯄ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯔꯣ ꯌꯥꯏꯃꯅ ꯍꯥꯏ ꯀꯤꯔꯝꯅꯤ ꯑꯁꯤꯒꯤ ꯑꯄꯪꯁꯦ ꯑꯁꯨꯝꯅ ꯍꯦꯛ ꯃꯃꯥꯟꯅꯕꯁꯤꯡꯅ ꯐꯥꯒꯤ ꯇꯧꯕ ꯑꯁꯤꯗ ꯄꯨꯟꯁꯤꯕ ꯆꯥꯅꯅ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯃꯊꯟꯇ ꯆꯠꯀꯦ ꯍꯥꯏꯅ ꯈꯨꯝꯗꯣꯔꯛꯏ ꯄꯨꯟꯁꯤꯕꯅ ꯆꯠꯂꯣ ꯍꯣꯏ ꯑꯩꯕꯨ ꯌꯥꯝ ꯀꯤꯒꯟꯕꯩ ꯇꯥꯏꯞꯇ ꯀꯤꯗꯦ ꯅꯍꯥꯟꯒꯩꯅ ꯅꯍꯥꯟꯒꯩꯒꯤ ꯋꯥꯅꯦ ꯑꯩ ꯀꯤꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯄꯪ ꯊꯧꯅꯥꯒꯤ ꯃꯑꯣꯡꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯈꯤ ꯃꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯣꯛꯂꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯄꯨꯟꯁꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯊꯧꯅꯥ ꯐꯕ ꯃꯥꯅ ꯊꯣꯛꯂꯛꯄ ꯑꯗꯨ ꯕꯦꯔꯦꯟꯗꯥ ꯌꯧꯕꯒ ꯏꯁꯇꯤꯌꯔ ꯑꯗꯨꯗ ꯀꯨꯝꯊꯔꯛꯄꯗꯒꯤ ꯑꯀꯤꯕ ꯐꯥꯎꯕ ꯍꯧꯔꯛꯂꯦ
ka manungda yamna langba malasu mapan hek thokpagadi manungda ngangna saknaba adugi khonjel pakna tade aduna mapandadi pumchik chi berenda aduda bulb mayam thanbagi ngalabasu lampak lomdadi mai thandabanina imam mami kirabasu kina lampak lomda amuk su yengi kimaladi but thengnei haibagi mawongda mahaki bhapna sajillaga lampak lomda migi mitam manba kari kari yam ure kimandana ma hoi mai haidana toilet tamna chalei toilet te hek jobagadi khara makhaidi phai adubo urinal tofam adudagi junior gi angang amana phat thoklakpada khangduna lawi angang adusu tingak yengamaga chatkre adubo punsibadi mihun chenkhatkre ngayak leiraga angang ni khandoklaga masa mathanta wakhal phathajai aduga toilet ta changle manungduda hidana bahaiduna mana ising taphamgi konjildu tapna thai madugi ising tabagi makol thokpa aduda mahak wakhalti kitang phabagum tawi adubo mahak hek thangnaba toilet aduda su ba poi kari oi ising yabagi makol tarai maduda mahak manakung thangjinduna tai maduda su mayek sengphatana hanagum ising yabagi makol tari kana oiri jano mi leibra khanduna mahakna thariba konjildu sat thingjili matam adudadi amuk karimta takidre karimta tadre haiduna amuk su hek phat thai matam adudasu amukka hana dongna toilet amadadasu ising tari amukka su yenge haiduna amuk op tawre matam adudasu chap manana makhol karimta takidre hada muktima ki daba saraga makhol khara sem saraga wa ngangi punsibana kanano toilet leirido adubo mana hangasu karamta di khumlakte amukka sumana onsilaga kawi kanano haibane mina ngi setadro handak muksu karimta hek khumlaktaba adudadi punsiba phamjillaga leiba ngamlaktre makhong hamliba adusu sat loisilage khale adubo thangnaba mikupta mapandagi William na kauraki loidribo punsiba mamanabana sanaba oiraboi ningladuna punsibadu kharadi kiba phai punsibana nangla ngasai asomda ngonda halise William na loidribo haibane nang punsiba hangiba wadu khumdana mana thokpa khonjel khitang haunaga hairakpa asidadi punsiba hena chamamnare aduga akiba leiramdrabadu amuk akiba tapna phaurakle adudagi masu manungdagi amukka mamanaba adubu kawi itaw adubu kanamta khumlakte punsibana itaw William handaksu kanamta khumlaktraba adudadi hena akiba ama oire punsibado khong hamiba adu loisinge tawringai mikupta amuksu thong aduda thilaklami handakti punsiba wa ngangba phok thoktre khong hamba loisinduna sat tholake khale adubo mikup kangdana asum thong aduda thinba henjilakpadagi punsiba mafi marol phok phajana session gani khangjilatre kibana yadre mamai mamit humangna pungluple aduga adugi sumathakta masammana chap yongle hek loiba mikupta mahakna thong adu khangang hangi adubo kana suleiramdabadagi punsiba amuktang kanna lauramraga room tamna chalei adubo mana chalakliba berenda adudi asum mahaki mamittagi lapthokre mahaki mamitta uribasi loiba nairaroidaba yamna sangba berenda ama oina ukre mathong maram khangdana mahakna kina chalakliba asi kanana su khangde ude adubo tungmang yengla chalakpada mahaki hek mamangda chawbagi tamthirba saktam amana mangonda phan chongthorakpa adudadi mahak mamitu usilaga lawi adubu kanna chalakpagi akanba sapu aduna berenda aduda leiriba pillar amagi machekta mamai adu yeisinduna leimaida gyan mangladuna taaduna leikre asomdana kamdori thokiba ikui kuitri haiduna mayamdu thawa sanade adubu William di anamba matamda asiba thawai amagi mihun adum phangbanina jingnaba tapna phaurai William na hairi ito punsibado halaktre amte yenguse kigali duga amu aswaida kap leiramdana tokpa tare yaimana as kam toro he mi thoki da ngari sibu pathona natraga kihlu siro William na as adma hainu hai phagi tawrine na kigali duga sum tawrubada na satana ne khoi mahakna sumna hairbasu atai dunadi noksin naraga sum leibaduda nungai traduna William du phuk hogalaga thoklai
ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯂꯩꯍꯧꯔꯤꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯇꯞꯅ ꯏꯟꯅꯔꯛꯂꯦ꯫ ꯁ꯭ꯇꯦꯌꯔ ꯑꯗꯨꯗ ꯍꯦꯛ ꯀꯨꯝꯊꯃꯤꯟꯅꯔꯛꯄꯒ ꯃꯈꯣꯏ ꯇꯣꯏꯂꯦꯠ ꯂꯣꯝꯗ ꯂꯥꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯒ ꯋꯥꯔꯤ ꯁꯨꯝ ꯁꯥꯒꯦ ꯇꯧꯕꯗ ꯄꯤꯂꯔ ꯃꯈꯣꯡꯗ ꯀꯔꯤꯒꯨꯝꯕ ꯃꯤ ꯃꯥꯟꯕ ꯑꯃ ꯇꯥꯔꯒ ꯂꯩꯕꯗꯨ ꯃꯈꯣꯏ ꯄꯨꯟꯅ ꯎꯔꯦ꯫ ꯃꯈꯣꯏꯅ ꯈꯜꯂꯝꯕ ꯄꯨꯝꯕꯗꯨ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯦ꯫ ꯋꯤꯂꯤꯌꯝꯗꯤ ꯍꯦꯟꯅ ꯆꯤꯡꯅꯔꯛꯇꯨꯅ ꯄꯤꯂꯔ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯄꯤꯂꯔ ꯑꯗꯨ ꯍꯦꯛ ꯌꯧꯕꯒꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯄꯨꯟꯁꯤꯕꯗꯨ ꯃꯃꯥꯏ ꯄꯨꯡꯀꯥꯏ ꯀꯥꯏꯔꯒ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯕꯨ ꯄꯝꯈꯠꯂꯤ꯫ ꯑꯗꯨꯒ ꯄꯥꯊꯧꯅ ꯋꯥꯔꯗꯦꯟꯁꯤꯡꯗ ꯆꯦꯟꯗꯨꯅ ꯄꯥꯎ ꯄꯤꯔꯨꯔꯦ꯫ ꯀꯣꯏꯂꯥꯡ ꯂꯥꯡꯕ ꯃꯇꯧ ꯑꯗꯨ ꯈꯪꯅꯔꯛꯇꯨꯅ ꯕ꯭ꯂꯣꯛ ꯑꯗꯨꯗ ꯂꯩꯕ ꯁꯥꯇ꯭ꯔꯁꯤꯡ ꯊꯣꯛꯅꯔꯛꯇꯨꯅ ꯌꯦꯡꯅꯩ꯫ ꯋꯤꯂꯤꯌꯝ, ꯄꯥꯊꯧ ꯑꯃꯗꯤ ꯌꯥꯏꯃ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯐꯤ ꯃꯔꯣꯜꯁꯨ ꯄꯨꯟꯁꯤꯕꯒꯤ ꯏ ꯇꯅ ꯆꯨꯔꯦ꯫ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯏ ꯉꯥꯛꯇꯅ ꯇꯩꯔꯦ꯫ ꯄꯦꯟꯗꯕꯅ ꯍꯦꯟꯃꯟꯕꯗꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯁꯤꯡꯗꯨ ꯇꯩꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯑꯁꯨꯝꯅ ꯑꯁꯣꯛꯄ ꯑꯗꯨ ꯋꯥꯔꯗꯦꯟ ꯑꯃ ꯇꯧꯔꯒ ꯈꯨꯗꯛꯇ ꯃꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯚꯦꯟꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯨꯈ꯭ꯔꯦ꯫ ꯃꯗꯨꯗ ꯋꯤꯂꯤꯌꯝꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯄꯥꯊꯧ ꯑꯃꯗꯤ ꯌꯥꯏꯃ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯤ꯫ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯕꯥꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯌꯦꯡꯂꯤ꯫ ꯈꯔ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯊꯦꯝꯅꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯍꯧꯔꯤꯕ ꯋꯥꯔꯗꯦꯟꯁꯤꯡꯗꯨꯅ ꯃꯈꯣꯏꯕꯨ ꯀꯥ ꯑꯗꯨꯗ ꯆꯪꯍꯟꯈ꯭ꯔꯦ꯫ ꯁꯥꯇ꯭ꯔꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯁꯥꯇ꯭ꯔ ꯑꯃꯅ, "ꯑꯩꯒ ꯉꯁꯥꯏ ꯇꯣꯏꯂꯦꯠꯇ ꯊꯦꯡꯅꯔꯝꯕꯅꯦ꯫ ꯑꯩꯅ ꯇꯨ ꯇꯧꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯃꯥꯒ ꯍꯦꯛ ꯊꯦꯡꯅꯕꯗ ꯈꯪꯉꯒ ꯂꯩꯍꯧꯕꯅꯤ." ꯁꯥꯇ꯭ꯔ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯋꯥꯏꯗ ꯑꯩꯈꯣꯏꯁꯨ ꯃꯤ ꯑꯃꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯥꯏꯌꯦꯅ ꯍꯥꯏꯅꯔꯝꯕꯅꯦ, ꯑꯗꯨꯒꯅꯤ ꯁꯨꯃꯥꯏꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤꯁꯦ." ꯁꯥꯇ꯭ꯔ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ?" ꯑꯇꯣꯞꯄ ꯁꯥꯇ꯭ꯔ ꯑꯃꯅ ꯑꯃꯨꯛ, "ꯑꯗꯨ ꯈꯪꯉꯗꯤ ꯐꯔꯣꯏꯗ꯭ꯔꯣ? ꯑꯁ, ꯃꯃꯥꯏꯗꯨ ꯐꯖꯅ ꯀꯥꯏꯔꯦ, ꯄꯤꯂꯔ ꯃꯆꯦꯛꯇ ꯐꯖꯅ ꯌꯩꯁꯟꯕ ꯃꯥꯜꯂꯦ." ꯑꯇꯣꯞꯄ ꯃꯍꯩꯔꯣꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯐ꯭ꯂꯣꯔꯗꯨ ꯏ ꯉꯥꯛꯇ ꯉꯥꯏꯍꯧꯔꯕꯅꯤ." ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯊꯪꯒꯤ ꯄꯥꯔꯠ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ꯫